ꯑꯃ ꯆꯠꯂꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯝꯆꯧꯒꯤ ꯃꯆꯥ ꯂꯍꯥꯃꯣꯏꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯣ ꯗꯃꯥꯟꯗꯤ ꯊꯣꯛꯈꯔꯦ ꯑꯩꯅ ꯊꯨꯏꯁꯦ ꯊꯦꯡꯉꯦ ꯂꯣꯏꯁꯟꯕꯗ ꯑꯗꯨꯝ ꯊꯦꯡꯈꯔꯦ ꯗꯤꯌꯥꯁꯒ ꯂꯩꯔꯦ ꯏꯕꯥꯏꯒ ꯑꯗꯨꯒꯩꯗꯤ ꯍꯁꯕꯦꯟꯒ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯤꯅꯤ ꯑꯩꯗꯤ ꯂꯨꯍꯣꯡꯐꯝ ꯃꯐꯝ ꯌꯧꯗ꯭ꯔꯤꯉꯩꯗ ꯙꯃꯥꯟ ꯖꯇ꯭ꯔꯥ ꯇꯧꯕꯒꯗꯣ ꯕ꯭ꯂꯣꯛꯁꯦ ꯂꯧꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯙꯃꯥꯟꯒ ꯖꯇ꯭ꯔꯥ ꯇꯧꯕ ꯅꯪꯍꯧꯗꯔꯦ ꯊꯦꯡꯉꯦ ꯑꯩꯅ ꯆꯠꯂꯤꯁꯦ ꯙꯃꯥꯟ ꯆꯠꯈꯔꯦ ꯍꯥꯏ ꯑꯗꯨꯅ ꯃꯧꯉꯩ ꯖꯇ꯭ꯔꯥ ꯇꯧ ꯅꯪꯍꯧꯗꯔꯦ ꯁꯥꯔꯦ ꯃꯧꯉꯩ ꯂꯨꯍꯣꯡꯕꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯟꯕꯁꯦ ꯍꯦꯛꯇ ꯃꯇꯝ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦꯕ ꯑꯌꯨꯛꯇꯒꯤ ꯆꯠꯀꯦ ꯙꯃꯥꯟꯒꯤ ꯂꯣꯏꯁꯟꯕꯒ ꯖꯇ꯭ꯔꯥ ꯇꯧꯕꯒꯗꯣ ꯕ꯭ꯂꯣꯛꯁꯦ ꯂꯧꯒꯦ ꯈꯜꯂꯝꯕꯅꯦꯕ ꯑꯗꯣ ꯀꯦꯕꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯅꯪꯍꯧꯗ꯭ꯔꯦ ꯀꯦꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯅꯨꯄꯤꯒꯤ ꯂꯣꯏꯁꯟꯕꯅꯤꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯨꯍꯣꯡꯐꯝꯗ ꯆꯠꯂꯒ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯇꯦꯛ ꯈꯔ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯩꯁꯦ ꯂꯨꯍꯣꯡꯐꯝ ꯌꯧꯔꯦ ꯑꯗꯣ ꯂꯨꯍꯣꯡꯐꯝ ꯌꯧꯔꯒ ꯑꯩꯁꯦ ꯙꯃꯥꯟ ꯄꯣꯊꯥꯐꯝꯗ ꯑꯣꯏꯅ ꯆꯠꯂꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯁꯔꯗꯗꯤ 90%ꯁꯦ ꯍꯩꯖꯤꯡꯄꯣꯠꯀ ꯂꯨꯍꯣꯡꯕꯒ ꯄꯨꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯩꯖꯤꯡꯄꯣꯠꯁꯤꯒ ꯑꯍꯜ ꯂꯃꯟꯅꯒꯤ ꯙꯃꯥꯟꯒꯤ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯆꯪꯈꯔꯦ ꯃꯧ ꯃꯌꯨꯝꯗ ꯑꯗꯨꯒ ꯙꯃꯥꯟ ꯄꯣꯊꯥꯐꯝ ꯍꯥꯏꯅ ꯂꯩꯔꯤꯁꯤꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪ ꯑꯗꯩꯗꯤ ꯙꯃꯥꯟꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯙꯃꯥꯟꯒ ꯂꯣꯏꯅꯅ ꯂꯩꯍꯧꯅꯦꯕꯀꯣ ꯑꯗꯨꯒꯤ ꯂꯩꯍꯧꯐꯝꯗꯨꯗ ꯑꯣꯏꯅ ꯆꯪꯉꯦ ꯑꯩꯁꯨ खरा लाभ चलो ममा उठते खरा लाभ चलो लाभ न चलो मामा चा कभी खरा लाभ चलो कोस्टो रोने उरु अंत ले रो दे उरु अंत ले रो जा रे उरु अंत ले रो उरु ले रो aku lagi ro uru lagi ro uru lagi ro ꯑꯗꯨꯒ ꯃꯌꯥꯝ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯦ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯃꯔꯣꯜ ꯂꯣꯟꯕꯒꯤ ꯃꯐꯝꯗꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯣꯄꯔ ꯃꯤꯇꯩ ꯉꯥꯛꯇ ꯇꯥꯕ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯃꯔꯣꯜ ꯂꯣꯟꯕꯁꯤꯡꯅ ꯅꯝꯅ ꯇꯥꯕ ꯃꯐꯝꯗꯅꯦꯕꯀꯣ ꯅꯨꯄꯤꯁꯤꯒꯤ ꯃꯌꯨꯝꯁꯦ ꯑꯗꯨꯅ ꯃꯣꯏꯁꯤꯡꯁꯦ ꯙꯃꯥꯟ ꯌꯦꯡꯕꯅꯦꯅ ꯂꯥꯛꯏꯅꯤ ꯈꯨꯖꯥꯝ ꯑꯃꯅꯤ ꯙꯃꯥꯟ ꯌꯦꯡꯗꯣꯏꯅꯦꯅ ꯙꯃꯥꯟ ꯄꯣꯊꯥꯐꯝꯁꯤꯒ ꯆꯪꯉꯛꯏꯁꯦ ꯃꯌꯥꯝ ꯀꯁꯥꯔꯒ ꯏꯝꯐꯥꯜꯒ ꯂꯨꯍꯣꯡꯕꯁꯦ ꯈꯤꯇꯪꯗꯤ ꯈꯦꯠꯅꯩꯀꯣ ꯏꯝꯐꯥꯜꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯕ ꯌꯥꯎꯔꯝꯃꯒꯗꯤ ꯑꯩꯅ ꯍꯥꯏꯖꯔꯤꯅꯤ ꯑꯩꯒꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯍꯩꯖꯤꯡꯄꯣꯠꯀ ꯂꯨꯍꯣꯡꯕꯒꯁꯦ ꯅꯣꯡꯃꯗ ꯄꯨꯟꯁꯤꯟꯕ ꯑꯣꯏꯕꯅꯤꯅꯅꯦ ꯑꯗꯨꯅ ꯈꯤꯇꯪ ꯈꯦꯠꯅꯩ ꯑꯗꯨꯅ ꯃꯌꯥꯝꯁꯦ ꯉꯁꯥꯏ ꯑꯍꯟꯁꯤꯡ ꯍꯩꯖꯤꯡꯄꯣꯠ ꯆꯪꯈꯤꯕꯗꯣ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤ ꯕꯣꯔ ꯕꯥꯇꯣꯟ ꯂꯥꯛꯏꯅꯤ ꯕꯣꯔ ꯕꯥꯇꯣꯟꯁꯦ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯙꯃꯥꯟꯁꯦ ꯆꯪꯗꯣꯔꯤꯅꯦꯕ ꯃꯧ ꯃꯌꯨꯝꯗ Mana kita tanggal orang?
cái đầu đấy hàng cái này ai cái gì đó mà tôi biết xong đã làm nè Ay videography, vlog ki. Ay kapag. Angko, matanda kapsi. Ready? 1, 2, 3. Ready? 1, 2, 3. Ako nongan boy ko dahil. Mo isuk photo to kapa madi. Yare mathu kari gagna namthali no mayam bor baton se la maba matungda hoji dhaman je changdorini siga site ta lei singna laipot pu bi singni je laipot se pusalaga dhaman chu kona na changdorini ba ko hoji
ꯑꯗꯣ ꯃꯌꯥꯝ ꯙꯃꯥꯟꯁꯦ ꯃꯈꯥꯗ ꯑꯣꯏꯅ ꯐꯝꯃꯦ ꯃꯈꯥꯗ ꯑꯣꯏꯅ ꯐꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗ ꯅꯨꯄꯤꯁꯦ ꯃꯧꯁꯦ ꯀꯣꯟꯁꯝ ꯁꯥꯒꯩꯅꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯀꯣꯟꯁꯝ ꯁꯥꯒꯩꯁꯦ ꯐꯥꯟ ꯐꯝꯕ ꯌꯥꯗꯦ ꯂꯨꯍꯣꯡꯕꯁꯤꯁꯨ ꯃꯅꯨꯡꯗ ꯕꯦꯜ ꯖꯩꯗꯦ ꯃꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯃꯅꯨꯡꯁꯤꯗ ꯕꯦꯜ ꯖꯩꯕ ꯌꯥꯗꯦ ꯃꯣꯏ ꯁꯥꯒꯩꯁꯤꯒꯤ ꯑꯗꯨꯏ ꯂꯨꯍꯣꯡꯁꯨ ꯀꯣꯏꯗꯦꯕꯀꯣ ꯃꯌꯥꯝ ꯃꯣꯏꯁꯦ ꯖꯁ ꯊꯣꯛꯂꯛꯑꯒ ꯗꯥꯟ ꯄꯤꯔꯒ ꯂꯩ ꯄꯔꯦꯡ ꯍꯨꯛꯅꯔꯒ ꯂꯣꯏꯌꯦꯕ ꯃꯣꯏꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯃꯧꯒꯤ ꯁꯥꯏꯠꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯗꯃꯥꯟꯒꯤ ꯁꯥꯏꯠꯇꯒꯤꯅꯦ ꯒꯤꯐ ꯖꯦꯟꯅꯩꯌꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯍꯧꯖꯤꯛ ꯒꯤꯐ ꯖꯦꯜꯂꯤꯅꯤ ꯃꯧꯒꯤ ꯁꯥꯏꯠꯀꯤ ꯂꯩꯁꯥꯕꯤꯁꯤꯡꯗ mẫu là uai ra thì một bà lên làm rồi đúng không? Oi, cho xin lỗi nên nó bạn đi.
ทานถ้วย Sudah kadang kayak nol tahu. Kamu nolong dengan kita smile terus. Smile terus, jamu smile terus. Jamu smile, no bayar. Mana ya le? Wala sige hay betul hay lo. Dang. Ina Mana lah ni kau? Mani si jengah lah si. Jengah lah si. Perfect. Pira. Jengmin aro.